ngasi numida waram phongkiba maruibi pauksan khonga sarakana Manipur top channel gi makedigi thamjagi ahanbada zeri lambi landslide thokle mal puba gari kaya lambi da panduna leire Assam gi district kunga mangara isaw thokle miyoi kunthra ga mathoi lekidre kumsi gi monsoon gi nong hokhiba ga loina ngasi nong manini nong Pangkandi kandana taba hokibadagi lekha lambi da Manipur ga India ga fauna lambi singi manungda ama oiriba National Highway kuntra ga tarar Imphal Ziri lambi gi mafum kharada singning khaibadagi lambi asi fauna ba yadabadagi mal puba gari kaya panduna leire nakala maramda Assam da maya werap kana nongsu badagi hozai yauna Assam gi mafam sing ising thumle punamiyo kuntra ga mathoi lekidre haidi Pausna makatana phongdorakpada haukiba namit kharani hauna Manipurda maya werap sang da sukiba nongna maramoiduna lambi asi phibam ka hena falaktabadagi Manipurda sana thaknaba madi atai polam sing pusilakpa malpuba gari sing lambi asi da satpada kudongsa da chauna mayukna duna lakibani ngarangdagi lambi paring asida nongsubagi sang henjelakpadagi ngasi Imphal Ziri lambi faunariba Olkasa road paring da leiba Kaifundai village yauna khopumgi Rengpang lom da kilometer 1.5 rom satlaga leiba mafam singna singning khai khibadagi lambi asi fauna khidabani singning khai khibasina maram moiduna lambi asi fauna khidabadagi lambi asi gi nakyeta mal puba yauna gadi kaya panduna leire hanasu ikui kuidringai gi mamangna thokhiba isauna maram moiduna Imphal Ziri lambi da leiba irang thong tekhibadagi National Highway kuntra ga tere rasi fauna bangamdabadagi Olkasa road satuna nongmada sangdaba yadraba polam sing puthok pusin tawbagi thabak sathaduna lakhibani amaronda monsoon gi nong asi Assam dadi maya werap kana suba hawkhibadagi Assam gi mafam khara ising thumjin khibagi mathakta miyoi kuntra ga matoi isauna maram oiduna lekhidre pausna makatana phongdorakpada nong sina maram oiduna Assam gi district kunga manga gi khungang lising ahum mena ising thumjin khre Isau sina miyoi lak taraganipa lising maudra hena lepham leitabagi awaba mayuknari ising thumjin khiba sida Assam gi Hozai Nalbari Bazali Dubri Kamrup Kakruzar amasum Sonipur district yauri Isau sida sikiba miyoi ayamba su hairibi district singa sidagi ngaktani haujiksu Hozai amasum Sonipur angama yauna miyoi ni thiba khangdana leiri masigi matakta Assam gi Dima Hasau Golpara Hozai Kamrup na singba mafam singna singning khaibadagi lambi faunadre hairi kumsi gi monsoon gi nong suba horakibasi makasa tharak poina lakliba numit humni fawadi Manipur yauna awangpok state singna maya werap oiba fawgi sangda akan manong suraba yai haina Meteorological Department gi pawman phongdorakli atop pawmadanamu Manipur miyamna Manipur bukan khiba The Great June Uprising and Unity Day thoram pangthokre June taragani gi thaudok Manipur bu singnaba kayadagi nanthokle haiba yadri haujiksu manung amadi mapan gi saphu singna Manipur thugaina basili Jaichandra India lenga amadi NSN IM na Manipur masetana thugaina basathana khiba ngamkhai leitaba Ceasefire agreement gi mayok to kumza English singani ga amagi June taragani pana horakhiba miyam gi ihau The Great June Uprising and Unity Day gi kunga mathusuba ningsing thorong ngasi kekrupat miyam na saru yaduna mai pakna pangthokre Manipur kannaba sangsin khibe ihau aduda CRPF na nongmaina kaptuna hatopikraba thoba taragani panbu kekrupat leiriba mongfamda miyam na haikat lekat tamduna thoba singasi gi mafamda mapung faba ikai khumna botki United Committee Manipur UCM amadi All Manipur United Club Organization amokona punna sinduna kekrupata pangthokiba kunga mathusuba The Great June Uprising and Unity Day gi thoramaduda ngasi ayu angan madagi hauna Manipur gi mafam kyadagi lakhiba miyamna saruyaki ngasi ayu angan madagi nong tabagi sang henjilakhrabasu thoramasida lamdamasigi maira paibising CSO sing amadi political party sing lusing basing na sarug yaduna athauba taragani sigi mongfamna hekaleka tamduna ikai khon botki thawai taragani gi mafamda general salute supiki loinana leikidraba thawai taragani gi imung manung miyoi singda observation committee gi maikedi gi asama khudol sing namki Manipur lenga ki maikedi gi su Manipur miyamna kekrupat pangthopa kunga mathusuba The Great June Uprising ningsing thoramadu sarug yaba madi hekaleka tamba lakpada hena kudong sana ba kekrupat tamna saliba Imphal gi marueba lambi sing gari sangmad athingma thamki kunga mathusuba The Great June Uprising and Unity Day gi thoramasida miyamna sarug yaba ngamnabagi damak June taragani observation committee gi maikedi gi gari lising anirom sem saduna miyamda kudong sahananabagi damak honaki
अमुको अमदी UCM na punna sinduna ngasi pangthokiba The Great June Uprising and Unity Day gi thoramasi ngasi ayuk anganbada ferry prabat sathara tungda All Manipur matami sai kangluf amiki saisak loi singna Manipur ngakpagi saithabi isai saktuna haudoki thoramadura observation committee gi chairman su oiriba UCM gi president Jai Chandra Kunthojamna phungdokibada Manipur kankhibagi numit aduda thokiba thaudo aduna lamdamasi gi miyamna mamale bakidamak sibaki dana lepli haibadu Leingak pasingda khanki adubu June 19 gi thaudo sina Manipur gi apun besaktamda singnarak pasingdagi mapung phana nanthokle haibadi ade haujiksu manung amasu mapan animak gi pirakpa sapu kayana state asigi ngamkhai amadi apunbagi saktamda sauna singnari masima haujiki haurakliba mirol na ningthina khangmaga loinana madurigi imalebak Manipur bu kannana bu hona basangi haki Thauramaduga observation committee gi vice chairman oiriba amuko gi president PS Nando Luwangna hakibada Manipur gi apunba saktam sakana balamdamasida yelhongai digi khunda laita minaraklaba furupsa khudimangna amatu oina hona minasi lamdamasida punna hingminariba amadi punna sakhot minaribigi wakhalonda Manipur gi yelhomi furupuna magna thaudang lominasi ngasi yamlaba miyamna nongsingi phibam phatrabasu khudong sadaba kya du na thaiduna thamlaga amatta oina mafam asida laktuna thauramasibu mapung phanba asina taklibadi haujuk phawba miyamgi thauna du handri haiba sini haina magna makha taki ningsingba yabadi kumja English singaniga amagi June 19 da thokiba miyamgi ihawadu India lenga amadi NASIM anigi marakta sayedumaki June 19 da Bangkok ta satakiba ceasefire agreement aduda territorial boundary gi akaknaba thamdaba haiba wafum yorakpadagi Manipur miyamna Manipur gi integrity kaibi yaru hena horakibi ihawni India lenga ka NASIM gi peace talk amadi ceasefire satharagani haina Thaurang torakibadigi Manipur miyamna ceasefire taunagadoribadu Manipur yoholakpa yaru haiba Dabida Manipur gi mafam kya da miyam thulaktuna sit and protest amadi rally na singbo pangthoktuna India lengak ta taksin khibani nakala maromda India lengak ki meke digi ceasefire agreement si Manipur yoholakloi amadi sathagadori ba peace talk asida Manipur gi ngang khwaide kadi kuma phibam amada suwaloi haibigi asset pathajaba kya piduna lakhrabasu sayedugi June 19 da Bangkok ta sathakiba ceasefire agreement aduda territorials boundary ga akaknaba limit thamdaba haiba wafum yorakpadagi amadi India lengakna hanjin piduna lakiba thajabadu thugairakpadagi Manipur miyamna Manipur gi integrity kaiba yaroi hena akanbi ihau hawraktuna The Great June Uprising thokibani June 19 gi uprising thaudo adura Chief Minister Bangalo amadi Governor Bangalo ngakliba CRPF personnel singna atarakham laitana nangmoina miyamna kapsin khibadagi miyoi 13 numituda thawaina pontha pikhraga asokpa miyoi mari amana numit kharani gi tungda Manipur gi damak thawai katkibani hainasu pausna fongdorakli atopa paw madana Aganibir Chahi mari Oiruraba matuna Manipur di state lengakna Loksingani Chief Minister India ki lanmi lawgi anawba thawrang amada center na handak ta sathaba hokiba Agnipat scheme gi mayokta India ki tungan ba mafam singna naha singna hokiba numit nini humni sida akan makhongjang sangsilakibagi matangda Manipur gi Chief Minister N Biren Manipur gi oina di recruit tawduna Aganibir Chahi mari Oiruraba miyoi Manipur police amadi IRB da sangnabigi khudongjaba pigani haikre Agnipat scheme sigi mayokta India gi atai state singda naharol singna horakliba ihaw siga mari leinana Manipur state ki oina paikadaba police siga mari leinana Chief Minister N Biren makhata na phungdokibada India lenga ki scheme sigi makhada lanmida thabak sangrab na sik Chahi mari gi makhoi gi service loiraba matung state force singda sangmada priority piduna khudongchaba pigani maru oina state asigi lairiba police Manipur police Manipur rifles amasum IRB gi recruitment singda makhoida ehenba khudongjaba pigini so haiki atopa paw madana hand grenade ama leiramle Andhra police station gi manung sanba santhai pat hand grenade ama leiramle hadi police gi phangba paw mana phongdorakpada ngasi ayuk pung mapalom daba matamne hand grenade adu Sanathai pat sangpham manaki pukri manakta nauna saba water supply amagi manakta leiramani mafam aduda thabak suba miyoi singna thengnarakpadagi police ta paw piraba matungda police ki kangbuna mafam dura sangsinduna yengsinkibaga loinana nungthil pung ahum lom taba matamda bomb expert ki kangbuna asoi angam yauduna lakthokre haidi matam kharagi mamangna su ngasi hand grenade thamnaliba mafam aduwaida bomb amasu phangkiba thaudu laikhrabani Atopa paw madana Kaksing police na miyoi mari number 4 gram satruka taraga kona na fari
Manipur Leingakna lamdam sidagi mayai kaba drug marufangna muthanaba sathariba war on drug 2.0 gi manungsana Kaksing police na sathaba drive amada ngasi miyoi mari heroin number 4 gram satruko taraga kona na fare hadi Manipur police ki paw mun fongdorakpada ngasi ayuk pung taraga mathugi minute taram taba matam ni ASP Kaksing Srebas ki miyang makhada Kaksing commando gi kangbu amana Imphal More lambi paring da leiba Laimanai Singjin gi Palel CDO checkpost arakpa gari sing khamduna sektobagi drive ama mahuksagum sataki maduda palelomdagi lakpa smoke re masugi wagon car registration number MN02A4499 asi khamnaba khangan khibada khamlamdana yamni yangna thokibadagi commando kombu duna tanaduna thatuna thamki loinana maduda tonglakpa miyoi singadu faki pharba miyoi singadu di Technopal gi ASP Saijang Molnoi village tagi Lambaha Haukip Sai Kuntraganipan, Mapureba Ontong Haukip, Kul Adumaktadigi, Lekhogin Haukip Sai Taraganipan Apokpa, Ontong Haukip, Konom Pai Bilistagi, CS, Nemnekim Mati Sai Nifugom de Mapureba, CS, Sunglep Mati Amas More Wat number 1 gi, Zaleng Fai, Part 1 Dagi, Nene Sang Haukip Sai Kuntragatret Mapureba, Pangam Haukip Hairiba Muisingasi, Gari Dagi, Kumtahalaga, Padeng Lefalaga Tamki, Makhoi Mari Amadi Gari Edu Sik Tawigi Tabuk Satavada Sapon Kep Yankai Haptuna Purakpa Heroin number 4 Sing Fagat Pangamki Pagalaba Heroin number 4 gram Satru Katara Adu Local Market Lupa Lak Tarag Humdoiga Lising Nifugunito Rongi Mamal Oigani Adu International Market Lupa Crore 1.34 Rongi Mamal Oigani Hadi Paraba Muising Adu Makhoi Digi Pangba Heroin number 4 Galoinana Makataba Aingi Tabak Lokanaba Kaksing Police Ta Kusina Krahari Atopapa Omadana Susampurda Nal local ama nungmaina kaptuna halamle Susampur district ki manungsanba Zion district ngarang numidang sakang nabisingna nal local ama nungmaina kaptuna halamle hari pausna makhatana hai ngarang numidang pung tare lom taba matamna nal local adu sakang naba miyoi singaduna nungmaina kaptuna halam kibani thaudu odu laikhidraba miyoi dugi maming Ananda Gupta sai nifu apokpa Pamusam Gupta kawi Bihar gi tak district gi ne hari Thaudo sigi matangna police tagi phangma paw mun hairibidi sakangdaba miyoi singaduna nungmoina he kaplambaga soklaba Ananda Gupta hairiba miyoi si panthaba tawduna Susampur district pukatuna laikanaki adubuma asi hospital yobud sina purakle haina doctor singna phongdorakhi laikhidraba Ananda Gupta si haujik Susampur da maki loina bimasum masa aniga lairakhibani Loinana Mangona Kanagum Lanai Natragana Laholup Amatana Sil Gidiman Toropasu Lati Hadi Taudo Odu Sienaba Musing Fanaba Susampur Police na case Malokotuna Tizun Humzin Bagi Tabak Satabaho Krehadi Atopapa Madana Laikhidraba BDF Anandagi Loina Vida Lupa Lak Anigi Senpam Kusina Kre Hawkibazun Tareta District Headquarter Taubal Store Section da Etes Tauduna Lairamba Masagi Anaba Madagi Laikhidraba BDF Personnel Sinam Ananda Singagi Taubal Camp Sipaida Labor Masagi Mayumdangasi Taubal District BDF Welfare Association ki Thami Singna Satuna Laikhidrabigi Luinabi Sinam Ongbi Asa Debi the Seal Giteng Bangoina Lupa Lak Ani Kusina Kriana BDF Welfare Association ki Sirol Amana Fongdurakli Taubal District Police ki SP Jogesandra Hovijangi Miyang Makhara District Headquarter Taubal ki Reserve Officer SH Rishikant Singha Cashier PS Hema Singhana Lusingba Taubal District BDF Welfare Association gi Thaumi Sing Yawba Team Amana ngasi Seal gi Tengbang adu Kusina Kibene Hari Zero Lasina Makhatana Hai BDF Personal Singna Matam Kuinadagi Tanduna Lakpa Satter of Demand Maruina BDF Singi RR Semba Madi Thagi Honorarium Matamga Suna na Pibinaba Leingakta Haidaduna Lakibene du ngasi Fawba Thabo Oina Pangthokpidana Lerakli Matam Kuinadagi Tanduna Lakpa Demand Kya Sigi Kudong Saba Mata Fangdanas Sikiba BDF Masing Panayam Lakle Masida BDF Association na Thamoy Sukna Nuaitaba Fawi Leingaki Thauzalamadi Minung Singai bada BDF Sing Sokthare Ngasigi Leingak na Athubada BDF Sing ki demand sing cabinet mi phamna putoktuna khanaraga Athubada thabak oina onthokpiyo haina so appeal torakli Makasa tharak poina pauning khol phong bato papaw khrana Drug muthanaba thamoy sing iho horakpa miyoida aigi MLA gi tolop reward oina pithoke Santi Drug Addict sing bu masing hantanaba apiku senphamda thamba yaba rehab center link khatpa mathoktai ASP and Hirozit apikpa furukra
khajikna yamna ingna sikna nungsi sanana khunda minaduna laiminarakpa pikraba Manipur state asibu kanagumba furup khrana aikhoigi yelho furup sing asibu muthanaba honaragriba sidigi aikhoi tungi mirolgi dama khalaga Manipur gi state minister gi war on drug 2.0 asibu mai paktaba yadi haiduna thamoi singna puna lanjang amaga loinana sanction minahaudrabadi Manipur khunai soiduna mulkhragani khunai asibu thamoi singna kathokpaga loinana drug maru fangna muthataba yadi haiduna sangsilakpa ihogidama thamoi sengba misak aduda ma ki MLA gi thagi tolop reward oina pithoke haina moirang kendra gi MLA thongam santina fongdokre Manipur gi minister N Biren Lousingani sina sangsilakliba war on drug 2.0 gi saru ama oina let us make Kwakta a drug free and healthy village haiba khulaugi makhara Kwakta gi manungda leiba dharmagi Lousingani public leaders sing civil society organizations singi Lousingani nupi lup singi Lousingani amadi district police ki makok thongba officer sing local representatives sing loinana miyam gi apunba mifama mada loinana se minister gi mission asibu mapung fana khusamnaduna sanction minanaba puna wasak lominarbaga loinana action committee ama sembagi thauramda MLA na wapam asi phungdokhibani makasa tharak poina manaba poksi da phungkhiba to pawmana Aganibir scheme handoko CPI India Leingak anauba military recruitment scheme lauthurakliba si lauthoko haina CPI state council gi lusingba Sutin Kumar na kana phungdokre ngasi media gi miyoisingda mathong huktaba Aganibir haiba military recruitment scheme gi mayokta India gi state kayada mai sakhalakliba line laudi hairaduna Leingak handoktrabadi Manipurda su khongjang sangsingani haki communist Lousingani sina state Leingak loan yadaba encroacher sing takthokpa budi sogale dubu lairaba sinmi gi damaktadi miyoibigi minungsigi miyengda mateng pangbina ba appeal tokhi pawgi agency singdagi phangwa pawgi matungina Aganibir scheme gi mayokta misimina yawba thodok thoklaba ngasi mari ni chanba thangja numisida ngaksen minister Rajnath Singhana defense ministry da Aganibir singi damak sada tara job reserve tawragani haina lathokre masi ex serviceman gi haujuk satnariba reservation gi mathaktani hairi sada tara reserve tawbusi central armed police force aduga Assam Rifles yauri Aganibir singna hariba force anisida sangbada sahi ohum komthokani hairi Central Armed Police Force sing aduga Assam Rifles da haujuk post lising humdraga humdoiga saniga taraka mapan hangli masigi mathakta UT singda police force ki pham lising taraga nipan ga samaga kunga mari hangli Home Ministry gi makhara Central Armed Police Force da khwaidigi sawa personal lakh tara thabak piba sawa agency khwaidigi kona phangba pawda Aganibir ki mayokta sangsinba khongjangda ngasi numidang pung nipan dagi Bihar da rail gari CLROI haidi hainasu pausna makhatana su fongdorakli loisilakpoina paudam pauksi da fongba topa paukrana lebasida Macron samagi makhada leiba plastic sing July amadigi thingadori Indian single-use plastic items sing thasigi sachet kuntradagi thingzinanawa thamkiba commitment adu mai pakananabagidama Central Pollution Control Board CPCB na mathautaba thaurang sing lokhatle haina Environment Forest and Climate Change Ministry na fongdokre mana makhata na fongdokibida saruktagi thingzingadoriba items sing manungna plastic stick yawa earbud sing balloon gi plastic stick sing plastic flag candy stick ice cream stick aki amogi damak sizinariba polythene amasum plate cup glass fork spoons knife stroke amadi tray gumba yauna atumhaw hapa boxing invitation kana somada sizinariba plastic amadi cigarette packaging micron samadagi athaba plastic natragana PVC banner sing yauri Plastic Waste Management PWM Rule 2016 gi matungina posai store tauba pack taubra sizinariba plastic sing natragana tobacco gutkha amadi pan masla yomda sizinariba plastic sing mapung fana athingbalai masigi mathakta kumja English singaniga kunga mathoi gi August taragani thore thokiba notification na sai sigi July thagi sasat amadigi ka hena motion hanba yaba madi low utility oiba tuan ba identify single use plastic items sing uthokpa yauna mapalamdagi pusilakpa stock tauba distribution yonba amadi sizinabada athingba thamle haina ministry na makhata na fongdoki loisilakpoina topa pawmana Aganibir scheme na naha singi future lehaloi AIYF
Aganipir scheme na nahasing future leheloi haina All India Youth Federation AIYF ki sirol amana haidi sirol asin hai tha sigi taraga mari the Prime Minister Narendra Modi na lusingba Cabinet Committee on Security na approve tawkraba Aganipir recruitment scheme asina unemployed youth sing na sauna saitheng phiragani amasum contract basis recruitment system gi mayokta MSC AIYF na matam supada laigani akaknaba atenba Mina maram oiraga masing yam kraba unemployment youth care scheme asigi khudong saba phanglaroi khangalaba lanmi sing asi mari khak thabak tawraba matung makhoi gi maraktagi sada kunga manga khaktamak regular cadre oina join tawhangani haibasima recruitment scheme asigi yamna tamthiba anti soldier oiba thawongni regular cadre oiba phangaudraba Lanmi singi pension scheme laitaba sisu makhoigi social status amade future manghanabigi asobo maramoigini Economic Survey of Manipur 2020-21 gi matungina mikok lakh kunthra gi manungna sada 44.4 di unemployed oirabi state asigi youth population asigi maraiba kanana lepkani state asida saili sangsina satharakpa corruption haraba recruitment system na well educated unemployment kayagi future inspiration manghalibasigi mathakta Aganipir scheme nasu anawa saitheng ama sauna piragani hairi nakalamarom center na BJP lead government sibu sagoladuna scheme asigi historic oi haina propaganda tawribasina India gi state kyada protest tawriba miyosing di hena khoisauna hanba pokhangani loinana leibak miyam amadi unemployment youth singi maikeda lepiduna scheme asi athuba matamda withdraw tawbiyo amadi establish tawraba schedule gi makhara thabak lawbiyo haina MSC AIYF ki maikedi appeal tawraduna atenba matamda solution ama pibidana lairabadi youth federation akanba khongjang kya sangsinabagi damak sem saduna laiso haidi aduga hojiko inadi myam paw simatang sa lusinjarage mas myam puna anawba update ngaminasi and thank you